Impact Howling the I Momoka Salam na Mayamutaram Okshari, Nasi Howling the Kanajagadori topic asi importance of oral health for a healthy body haiba Hiramasigi Matangdani, Hiramasigi Matangda, Akupa Warol Kara Tambinaba, a Koigi studio da Lengsinduna Libiribe expert asina, Dr. Koijam Sashikumar Singh, Associate Professor, Department of Oral Medicine and Radiology, Dental College, RIMS, Imphal, Dr. Ahanthem Taram Okshari. Dr. Ahanthem the topic as a lactring the oral health hype secretary no hype do fazan takpira oral health have si akoi oral health having the ham the oral cavity akoi yanung the yari pot say the components ma'am je ta haije ge hana ham da koi ma'am na ya haiba madi khangbi re ya yagi mathakta koi yari de akoi manung the yari skin si punamak se pulaga koi oral cavity yanung haise oidrini aduna ahanbada ya sisu mo khoina saruk ani thokna khaidokpa yai ahanbada khoina myamna unariba angauba saruk crown haise aduga unadaba manung saruk manung da natraga yari manung da leiriba khoi root haibase saruk ani sina sembani aduga amuk yagi makhong sina amuk saru nong phajanba hariba saru na phajaliba saruk sina amuk yari na kupsalaga leiba mai tawdana khoi yagi crown portion khoina uriba amasung udaba khoi root portion se yagi mara haitare si se khoi saru na koisalaga leibani aduna hariba sidagi handoktana khoi yari hariba de manungi khoi unsa haitare ko si punamok su punjalaga oral cavity habse oiduineba aduna oral health har sikarino na har akandadi khoi ya tin cha daba ko adi yari khong pom daba yari khongi khoi unsa da karida kemta leina leitaba amadi chaba thakpada hadi nungai taba leitaba haitare samna harda aduna manungda keno ma chaba da acid ya kumi ya nungai ti adi atatpa ma leibadagi maram orga khoi sari sari lawi kan haba chingbase amatta leitaba khoi nungaiba haitare akhui chari ge nungaiba chari ge hawriba adumba yanung ama khoi oral health healthy oral cavity na thamjage aduga doctor topic asima haibati khoi afaba haksang phana leibada magi oral health sina piriba importance sisi ki matang khaipi ani haijage sigi topic se yam important one khanjai maramdi akhoi haksang si ayam mina adidi khoi su thaina khangdringai da akhoina lormi yana thokpa adidi khagi hakchang na thokpa ina dumaina dum khalamne khoi su ado masi chumamdre hadi yanungi saruksiga khoi hakchanggi saruksiga asukki matik mari leina ba haitare khoi asukki matik khoi hakchang ama phana bo hona bada hakchang ma phabada khoi am maroi ba relation lei ba haitare aduna akhoi ta sagi yari khong topics da harisi hakchang khoi hakchang phana lei haragadi khoi yanung sina yanungi afaba sina kamna importance magi importance lei habadune aduna chumi achumba magni khoi yanung phatragadi hakchang pharoi habasi madi ai thamjage aduga sigi topic si so in impact tv na sigum topic ama pukhat pi samna appreciate tawjai marandi khoina ayamana khangna daba pot oibani na masigi tanja ama lojaraga khoina phongdok chaningba mayam adu phongdok chawagi tanja amu khanjai aduna akhoigi yari khong haiba matam sida khoina sagi aina haijabe ya khoina uriba saruk udaba saruk de yari na kupsan ba saruk de adugi manungi akhoi yanungi skin hariba sing sida asok palaibana disease or pana disease sida akhoi infection tor pana mar mar hakchang de son ba ye adidi akhoina yari khong hasi yari khong phataba sina khoi hakchang de son ba ye and di haire adi tari akhoina ya sing si ya loi lok thokhragadi yari khong haibu leiraroi aduna sumaina akhoi yari khong mot pasina hakchang sol lani harbani na khoi ngasagi ya si loi lok thokhrasira loi lok thokhradi khoi yagi amot pipe su leiroi khoi ising dan tingthoga su dum phajana dum luna na thambanga mani ada sumaina tawrasira hai matam su yadi maramdi ya siam important oi ana yagi importance han bada khoi aesthetics khoi mi amagi sakpham phajari si su yagi role yam chawn yawi aduna ya si yaudagadi mi si masak se mu hongi number 2 da khoi phonetics akhoina lon thoiba khoi lon thokse masi ya yaudagadi yam tina hongi aduna khoi pronunciation ama hong balak pai tare aduna
ya se yaw da ya de my phonetics ki then number 3 da khwai di maroi se khoi gi chikpa sai bi se ya yaw da de mo si ya ro de ni aduna ya se yam maroi aduna ya se khoi na hek angang po bu matung tha khara da gi ya je hora ni adai su matang ya se lakpaduna khoi gi hek khoi gi ahan oi chahi ya mu ahan nam ama gi kana yanung da dum yawra ga leidu pot am oi bani na khoi si tana thana ya pot na ta bani na khoi na matam karam matau karam na masi luna na thang ga gi habse masi da khoi emphasis pinning ba aduna loina raga da pot oi bani na khoi na masi khoi na luna na tham se khoi thau hai tare aduna masi gi nasai hang bi gi ba masi na yanung gi khoi gi health sina hakchang gi health ka man effect or ke habse masi mayam na di khang na de aduga masi yamna close association hai tare samna da khoi gi hakchang gi hek kok ta gi na khong bok se sidi yar system mayam sida yanung gi phatta ba da gi laina kyam pon ba ya aduna khoi na brain manung da hairo heart da hairo lungs da hairo adi khoi gi chakhau thirin da hairo liver da hairo saru da hairo adi even pregnancy da hairo hariba mayam sida khoi gi yanung gi mot pasina maram moraga khoi laina thon bagi macha mo oirine aduga doctor sigi khoi yari ya khong phalak tab se sisina kari haibedi huziki laina me am sanjorena aduga aham da khoi gi kok da hairasi samna haida khoi gi kok sida ha khoi gi CNS sida sida ya gi mot pasina kari gi thon be ya gi da khoi gi stroke ka hainer do mayam na BP wang badagi stroke to ga haise masi singli pokhai bani sam na haida brain manung da singli macha ma pokhai ga mi se gyan mang be ko main tor ga khoi gi stroke se tor na adu haiba stroke se magi marum kaya ama oi be ko adu gi manung da khoi yanung gi mot pase sidagi su factor khara ma di contribute tori ne aduna yanung gi yamna khoi hygiene se maintain to do mi da di khoi sium gi stroke to gi chance se asai khara hengat le na dum khoi study na proof tore aduna sida natana khoi gi hanu chala kana khoi gi kaugan bagi dementia ka haiba gani di alzheimer's disease ka haiba alzheimer's na khara muk hena lusan ba adugumba laina khoi gi kaubada natana khoi gi thabak ingkha khoina normally torma thabak ingkha si dum kaurok toini hariba sigumba dementia alzheimer's habista asagi yanung gi mot pasina su mogi kauba henjelhan bagi macha gama di alzheimer's henjelhan bagi macha ma su oyena khoi gi scientist singna study da tami adu dai de khoi gi heart harasi heart sida so khoi gi yanung mot pasina yam effect wi maram samna hada khoi gi se atherosclerosis sana khoi gi khoi singi de gi thagat laga singi thagat pi laina si masi khoi yanung da yari ba mahik sing se masi sina khoi gi yanung gi atat arak na tragana yari khong gi atat arak ta gi changchalaga khoi gi e utong sida changraga heart yor kan sida heart ki singli singda atherosclerosis thon base thol laga sina khoi singli phunbi adai di singli phul laga khoi ngasai gi heart ki saruk amada easy yogdabadagi heart ki saruk ama siba myocardial infarction kaina adugumba se thon bangami adu dana thana khoi yanung diar ba mahik singse masina kamai da khoi heart ki valve singse sina suan bangam ne aduna akhoi heart valve na anga patient am leren khlasi ado magi anabasi heart di nare di khanba ado karai di tholi no di khangda ado yanung sisu magi thokpham haitare ko sama source sama adum oibi yai aduna khoina doctor da amalaga khoi patient amalaga heart nare habasi kamai tawge da heart ki lying badi khoina lying ani adubu khoi source ama horpham amadi adum khoi anywhere akhoi adum hakchangi yanung gi or amadagi or adum haidi source amadi lepham thokpa aduna akhoi source ma amagi manung akhoi yanung gi make sing sina su oiba adum yari ni ada akhoi maroina streptococcus viridans group and khara le mai khara moi groups da chanba make sing akhoi heart ki valves ta so on bangami ko na do staphylococcus aureus kan le yanung da loi phangba moi se yanung da yamna akhoi marang kaina phangba hai dare moi sina akhoi yanung da sum leram gi mathak ta moina singling nauri da changraga akhoi gi i gutong na changraga heart yoga di moi infection se adum tawhan bangami akhoi khara susceptible oil patients ta adwain tawi aduna sum akhoi gi atop system se lungs harsi lungs sida so gi yanung mot pasina kamai tawi da akhoi gi yanung se akhoi gi samna ha akhoi yanung se kyam na important oi ge ha matam da akhoi na chasale ba chinjak mayam punamak se
진작 오이로 나트라간 히닥 오이로 거의 얼마 야농의 짱이네요. 아다 거의 야농의 짱도 거기 세 노스다기 노스 피딩 tauba 나트라간 거의 싱리다 거기 거기 드립 카파 지금 맘시나 거기 sometimes 그 hospitalized or 간다가 갑나봐 이번에 도 농티기 거기 시나지 야농시네요. 아다 야농시 한바 핵 짱품 오이브니나 시대시다 메익 마타이 냠제 짱박기 마기 아드나 contaminate taugi mafam ama chawna oiba ana sise khoi luna na thamdragadi matam chana sengdok khot tawdragadi asagi mahik myam duna kachin koya da changchan graga moi macha pokthoga colony semaga adidi moigi mahum saraga aman taraga adudagi mahum yam saraga de khoi adudagi thadorok moina thadorok khoi inflammatory products hai tare khoi poman bangam bagi saruk myam se thadoraga hakchang sida overall so ondoine ba aduna khoi ithau se karin haida khoina yanung si luna na sengdoga thamba si aduna adamana sengdoktragadi ngasai colony form tor kansida mangone thadorok chemicals fatta myam sina khoi khoi hakchang khoi sum yosangi doini aduna yosam dana tra sai kamai tawge da khoi khoina soibdagi ni khangde khoi habadagi ni khangde adidi khoina tin yor pasida khanau sida keno ma hek tawgidagi soidana ung jangi da tinje khoina lungs lomda changren khalase changra kande khoi lungs sida ngasai gi mehik sing dona mu infection tawbi ya ado khoina aspiration pneumonia kai thon base pneumonia kai na khoi condition khar leidana lungs so on ba adugumba aspirate tawgi khoi tinje hagi dagi adi lungs changi dagi hybrid tin du da khoi makes yormo ba khar son ba patient di heta na do ine ba agan bada di hek thok tabi ai ado khar son na leba mi di hek thoga mane magi aspiration pneumonia kai se thon bi ai adi da khoi adugi mahik tuna yamna yamaga di khoi se bronchitis kai na khoi thaba kheba lo khu ba dum bagi myam symptoms myam se khoi sign symptoms myam se thon ba ya do ne bana adumai tawduna khoi mahik sing sina changra kan da moina to han bangam basi yamna yaung re tar hak chang sida then adu dana tana khoi se khoi liver hairsi liver da khoi mi se hidak su tak chade adidi ma se thau thum jam chajade adu ma se fatty liver nareng khalasi ultrasound side su nuai ten taw kan ultrasound yang kan fatty liver ga ler men khalasi adugum se fatty liver na bu khot pa adidi si khoi sagi mahik ki follow inflammation sina su dum thon da banati hai ba na yam draga su dum si macha amadim oiba liver cirrhosis ka have moi su mate akhoi patient am lere liver cirrhosis lere sigum badu su akhoi sagi mahik tagi tholopo inflammatory products mam do adu dum chalaga ida chalaga dum adai da liver cirrhosis to henzelan bai tare mateng pangchan bai tare mai thon ba adi di akhoi na saru da mu yeng asi saru da su khoi khoi ngasagi inflammation kai ka tawduna khoi saru gi pathabagi saru amasu adum ohelibo khoi osteoporosis kana tawadi di my rheumatoid arthritis kan dei joints ki anaba adugum baga se dum moina make sina dum hakchang gi chelaga adum thon biya adana khoina isam sam na mu yeng kan da yari khong si kamai tawge da khoi ya si pulam na khoi ya se loin ma khawraga di ya khai hawraga di ya kunthani thoi pan doi ni ko adana yari khong ya kunthani thoi gi yari khong hai si yeng kan da khoina yari je pulap punsalaga magi area se surface area se sum yeng kan da kubaki tang oidune ko saruk se mathak makha punjala kan yari khong se loin mak nar ba mi ma na khala se ba yari khong lu po ma i tho en khala se adu akhoi khubaki tangkhai muk se loin mak pat pa chap man doine ba adu akhoi na skin je da pa ga pat pa se leiraga di akhoi na yone kyam na hakchang se da kyam chon ga da ge se adu gi ocean da gi port me am duna hakchang se da ngalai tan ma chemical phataba thado hakchang se on doine ba adu main taw duna khoi yari khong se da apat pa na ba ko atat arak me am sina khoi le lagadi hakchang se da dum continuous attack se taw le dine mo ni thor phatam me am sina aduna hakchang se nungai haloi hakchang solani aduna mehik me am duna sai sai da chat laga organ me am se suan bagi adum continuous kana se dum chatha doine ba aduna khoina masai apat pa do phagar kan da di question gar kan da di ke shu hakchang ni tawra namai to duna khoi yari khong se lu na na seng na thamagadi apat pa do le handragadi masai na ba khot pa tawri doine ba then adu matung da khoi yam interesting oina khoi pregnancy hairsi masagi khoi pregnant oiba miron liba mama mana ko masagi yari ya khongse aduna thamdragadi motlagadi wai da ga sai polakade ngang se tha su dana pokpa yai natraga na poklaga su
horen weight to handhana pokpe ya sibu akoina kana research na proof tawrabani aduna angang weight handhaba amasung tha sudana pokpase siga yanungi motpa siga mari leinai hana aduna su dum lei aduga atoppa kagi angang oidabagi problem se angang oidabagi problem ase kan yamna su hengala raina khali ado sigum basi su koi scientist sing na dum proof tawda ko yanungi motpase sisina su sigum ba se mateng pangsali and hai aduna yanung seng na thambasina koi ge dugum ba su handan ba hai tare ko then mayam most common hazika diabetes sisu anga phang na koi gi diabetes help oina koi india su jam kanna dum bagi in the coming years ta mai lakani na predict taw nai aduna diabetes se yomdong woni ge se amba lainare na dum haibda yam kanna la loina khanje ana diabetes se yanung mot pa amna mari leina ba haidare koi gi yari khong mot pasina kasagi e the your glucose ki level se hengal level si hengat panina koi kasagi control to su warani ana mapanda gi di hidak si sasan doiba sugar handana ba sugar handana charani handadi handarani aduga masagi amu yanung dagi molap puduna masagi thadorop ma gi chemicals ma amdun amu hengal handoiba aduna guli duna fazana control to godal do yanung mot pasina maram or dum khar makai dum hengal laga leibagi maram amsu oiba aduna koina blood sugar da ya maroina koi HbA1c na hemoglobin makhalama check to thoi harbi hemoglobin sina tha ahum mari gi average ama khangi koi sugar level se nominum kina ta tha ahum mari gi average hona aduna HbA1c se hajiki yari khong mot pa mi di adum khara wanglab adum leiba almai torga adu admai su proof tawi ana sukimatik mari leina ba haitare ko aduna koi nupa da su koi erectile dysfunction kana lei koi reproductive system gi ko adugum basu dum se yari khong mot pasina dum tholiana dum hai ko almai aduna sumai tawduna koi yari khong mot pasina hakchang sida sukimatik koi effect honli haitare ko aduna yari khong mot pase akoina di yamna ignore tawba adubu hariba yari khong mot pasi developed countries haitare ko koi se US kumba European countries kumba haitare ko sidesta 30 to 50% say 30 to 50% population say moi yari khong na leina dagi loimak leiyo adun habi even chokot pelam da bukta dum 50% 30 to 50% je dum mayam se dum yari khong ge mot pase dum loinai haba aduna sidagi narak khol pase dum habi thengna da bana te ko amai tawduna akoina yari khong option haksang do soli adi akoi yari khong yanung haitare ko masidagi jo akoina uba phangba pot ke am leiyo patient ama sung khangna da patient am lak pase akoina yadang hangdo yeng matam sida manung da lermi phibam do adagi magi mana su khangjada ba leina ke am su akoina diagnose to bi ba samna ha da akoina ya se hangdo matam da yari khong am mot pa dadi ya se yam nomba adi saru se mangjan ba saru se x-ray yeng kan da saru se na mangjan ba tare so kan da akoina hangi patient da diabetes lai bi raina adu patient duna di aidi leite na har kan maram di ma punchi gi oina diabetes and check tawdri aduna su diabetes check tawdabuduna maram orga ma gi status khangjadabani na man diabetes leite haba ada akoina di among yari khong gi phibam gi matungina di lairam do yam chingna ba ada akoina test mudang tawthokpiro on ha kan test report la kan diabetes lairam ne adumai tawduna akoina yanung dagi patient asu khangjaram daba leina kyam su akoina dum gunung khangbangami aduna oral cavity as a window to the systemic diseases and akoina lojai then atopa khoi samna ha yam commonly hypertension patient je kemta ma bp wang bagi maram da kemta khangjade adu ma se lae akoi ngai tabagi kai ngai taba ko yari khong da I thu ena adidi akoina yenga se I je khaji sum thole adu akoina chingnare masi bp lerm dong ma len adu bp all kan na 190 by 130 ge lerm ba hek thengnai patient je adu akoina hai nagi I thu se ko gi bp yam wange sidagi su obi ai na adan tar patient se treatment lower ajana adum haidi matam khari matung da normal lower lai I su thokpa handai ba ta da khoi yamna critical condition se patient do khoin thengnaram jagadi amram da stroke to bi ai adim even that ko or bi admai to da khoin matam chana yare khong ubudagi bp wang mi habi chingna budagi bp on thok pire bp wangame hidak chahalle phare do patient normal to ba to then khoi yare khong I thokpa sidagi khoina yam toin usi liver now se patient liver na ren khale se
liver naragadi always magi e token bagi tendency se lay maramdi liver sida khoi ngasagi e khaknaba clotting factors hai tare se sungne protein sing se liver ge aduna liver se ma liver cirrhosis tore adidi yam nare harga adidi atop liver disease me am leren khalasi adu tari ngasagi e khaknaba khoi clotting factors sing sung roi sung dragadi karigumba jagam atatpa ma khut to ro yari do ro krai do atatpa amma le kan ngasagi e khaknaba clotting factors tholok tramina e se khakpa handhe aduna dum thokpagi tendency am laiba aduna yari khongsi e jadum barbar thokale hargadi koina liver check tokthei liver function test hena adumain toktoga liver se torm da su yawi atopa maram da e thokpi yawi adigi khara madana masana ju khangjada liver naram da gi thokpa su dum yawi mai tawduna koina yanung sidagi akoi patient ju khangjada ba mayam koina ubudagi koin test toktholaga diagnose tawbiba then akoi hepatitis C hepatitis C na akoi hepatitis makhalama masi akoina yamna prevalent oi ado haiba se sigi yam phajabam sulei hepatitis C na patient se sigi yanung sidana koi lei dona satpa ma koina thengnei la koi oral lichen planus na loina mo patient loina mo thengna de adubu koi patient anaba kharada hajiki lei dona kharga satpa khar kupna di yeng botai hekta yamna prominent satpa de te khar kupna yenga koi marang torga satpa koi oral lichen planus ka we haiba oral lichen planus koi haiba se siga hepatitis C ga mai leina amngai doctor matang sai se break matang lojai ke break matung da mo doctor wari sana thank you matang sai se break am lojai ke break te ki amna tuna hanjara ke impact healing midyeng ta dun lebiu break ki matung da mayambu amuka hana taram na ukshari ngasi healing ta khana jarami ba topic asi importance of oral health for a healthy body haiba asigi matang dani doctor sigi matang da mo mai causes ki matang haipe tang haipe yanungi khogi suan be awki causes sing se du mayam na su khangbere sidi khoina khwai maroi ba maram se khogi yanungi kamaina luna na thamgadagi habagi awareness khangdam aduna khoina laithok pai tare samna habda aduna pajana luna na singdopi daba asi achau maram moire number 2 da khogi se tin cha ba hairo tin cha si jo khogi ji hakchang yanungi pharu dine da sigi matang da khoina dum high sugar diet atum yam chaba atum ba chaw se adidi khoina se khogi kana khoi fast food te ko chari ba sum myam se khogi yam na tin cha han bagi maram oi ba ko adidi khoina ngasagi tin cha bagi dagi amu thaidoraga khoi yari khongi haitare uncha adidi saru sum myam se kamai tawge da khogi se osteoporosis kumba yang kuina naba mi dadi khoi saru ju mangchali then diabetes kumba leiba mi du sudum hai saru gi chang handam ko sim sele aduga khoi kana khigi habits kumba da la kanda tobacco hidak mana sina bse hidak mana se khoi kwa nu kwa product mi am le sigi chawsina chogu maram moi then khoi se alcohol sina ba smoking to je moisina khoi yari khongi koi skin manungi unja hai tare yanungi unja se asuki matik so on bai tare aduna mi amana khoi alcohol dang sinaba atopa mana smoking dang sinaba moi hojiki haiba smoking alcohol ga sina so on ga da chang se mi amana animak sinar ga de moina sokpoi chang se koi synergistic effect na koi hena so on ba mai da na sigum ba myam sina khoi tin chawa gi chang hengalan ba de di khoi unja gi so on ba si myam sidagi koi kanu se orapani ado doctor akoina akogi yanung se phajana healthy oina thamna bagin ta habiti luna na thamna bagi da mata koina kai kai di ahamba da koina mayam na dum khambire brush twice a day ko aduna ayuk amanung da ma nungdang gi brush to se amaroi mayam na di tanaba ado yam di maroi maram de koina chaseliba mayam se koina sengdo ga tumdragadi yari khongdam salaga se nungdang chupa akoina nungthin sinama on the khara maram de akoina wangang ba mi unaba konaba de sum haidi wari watai sana sida akoi saliva se stimulate tawe tin thopoi chang sam hele ana tin bu yamna thogadi koigi masana dum ya se sengdok chei yari khong sengdok chei aduna koigi amo motion bagi chang handan ba aduga akoi nungdang gi chakchar ramatung da koi brush tung tawdragadi ngasai napsale myam duna nungdang chup akoi tungra kan sida di saliva gi stimulation yam handaba tin thokoi chang yam handaba tin thok trabni ngasagi sam thokpagi magi function du jam handaba aduna
tin charapagi maram yare khong moisalapagi maram yare khong patpagi maram yam chauna oiba haidare aduna khoi fazana khoi twice a day brush tawse nongda anirak tawse madi adum tawbiba phai aduga number 2 da khoi ngasai sugar jam handa boje kandi product myam su thole sugar yaudaba khoi sugar substitutes kaina thumdi thumba aduga sugar report di yaudaba aduga masum sinaba yai adai khoi ga se khoi athum jam chaninge rasgulla amalai chaninge khalase charaga su akoina advice tawsi chaba yai kasu kai de adubu akoi breakfast charing da chaminaba natraga lunch charing chaminaba natraga dinner charing chaminaba marakta nataba marakta chaba sini amu khare hena sokchalise ananga sagi koi meals tu charing dum punna chagisna khara dum phayena dum longne dan akoi fluorides ko koi fibrous diet kum sum phay asina dum ko cleansing action am dum lei ade de koi fluoride kum yaw toothpaste kum sinabse masi sudum akoi ya gi mapan thang bai saruk se kanjalale aduna sina tin chaba khot pu saruk hanthali dan akoi quite maruri de koina ya sing basina koi mapan gi saruk khari seng aduga ya kar sing se sing mangam de duna sina koina flossing to ba kaina floss sina ba yam kanai adi floss sina badana tana koi gi adum koi doctor da matam chana chapiraga adum at least 6 months once in twice a year sina chapiraga adum dental check up to biwa adu hoji kan so adum karani koi gi doctors nataba koi quacks kana su yam lei koi doctor di nataba training di lodaba adu moi adum dental treatment to ba koina jaga yam thengna jai aduna koi public na su phajana ba sakhang dok piraga doctor da na chapiraga phajana dental treatment lobiyo na sum haijege aru doctor mayam da message sam khatang pibiram hai hiram sigi matang phani akai oral health na hakchang da kamaina phagalan ge oral health phagalan bana yanungi health phagalan bana kamaina hakchang phagalan ge absi koina mayam na khangna da report haidare aduna ignore su tawba koi sam ha da koi adum akoi lep tabi da nungsi koi nungsa sor holi ni adu nungsa sor hon basigi kana badi mi na su yam kana he khanjalu de adu khanjalur kan da company adumai to na koi yanungi hakchang phabasina koi hakchang da kana pi base masi sumaina ina nungsa sor hon bani na thamjage maramdi asugum bani na maramdi yamnadi akoina mayam khangna da adu asukematik di maru oi bhai tare aduna mayam akoi yanung lunan thamsi amadi yam musamu phana koi hingsi na thamjage thaga chari doctor ki mamal yam la matam khara kai thok piraga koi studio da lak piraga hiram sigi matang da mamal yam la wafam khara thambi bagi na makta doctor bahana na thaga chari ngasigi da makta ti matang sida impact healing relation jare mathangi chayol da anoba topic ama mu puduna lakchage ngasigi da makta di kaina na pa ya thani jari